Khongjang aduda RF ki personal singna Morok ki spray Kapshillakpadagi Wanthabadagi Advanced Hospital and Research Institute the laiyenglibi Soram Chingkheinganbi ka tomtibi ka unnaba amada Assam Rifles Amadi RF singna chatharakhiba thouong sing adu paodamladuna mahakna hai ngasigi thoudok aduda Central Force singa muknaduna ima sing adu Bangla gi Sericulture farm tamna changshinkhi Maduda AR personal singna pairiba lichei aduda electric current Thajinduna makhoi da phuba matamda maina chingbadagi wa ngangnanaba ya kathokluba matamda spray adu kapshillakkhibani maduda ngauringaida makoina amuk nesilakkhibani asomna nupini haiba khangdaba makhai ka hena fu chaiduna chatharakhiba air personnel amadi RF sing manipurdagi halankhigadabani haina mahakna makhatana phongdokhi army sing sina paibe stick se akoigi current oiba janeba adu moina akoi da changa moigi stick tuna sum thinba daina stick se munge na smai paru da current chingedana singaga ina singe na sumai haringa ya kathok da mo spray blue da suk sangba koi gi perfume type de spray pai ba spray na koi gi ya se kapshillaki ba koi isa se so hon ba ngamdana kai haini blood chalaga koi gi thaba ka khori ga putlama se bang launa sar manung da koi gi nei khairaga hakjang se khangau kok nu ngauraga sorje homba ngamaktaba gi leithoraga uppaga taingai sida khuning se nesalak bai tare adu khungup su loin malang thomaga koi chen thoraga akoi gi thogle aduga ising khara tha matung da aise dum lektharame imai bien ne haibagi nupi ne haibagi moida respect kaisu leitre aduna asalepan se athuba matamda lokthok bigiba haibadi moida sa ga chamana ba akoi nupi oijaraga su nupi ni adegi nupa ga nupi ga khenaba moida thamdaba je si yamna nungai jate haitare